ꯑꯉꯥꯡ ꯑꯍꯥꯟꯕꯁꯦ ꯁꯤꯗ ꯀꯩꯒꯨꯝꯕ ꯊꯥ ꯁꯨꯖꯜꯂꯛꯑꯦ ꯄꯦꯁꯦꯟꯁꯦ ꯍꯥꯏꯗꯤ 38 weeks ꯃꯥꯒꯤ ꯊꯥꯕ ꯗꯦꯂꯤꯚꯔꯤ ꯗꯦꯠꯁꯤ ꯌꯧꯁꯜꯂꯛꯑꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯁꯤ ꯃꯥꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯤ ꯑꯃ ꯂꯧꯔꯅꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯤ ꯂꯧꯕ ꯀꯥꯟꯗ ꯑꯉꯥꯡꯒꯤ ꯋꯦꯠ ꯌꯦꯡꯉꯅꯤ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯀꯔ ꯍꯥꯏꯀꯣ FIC ꯀꯌꯥꯝ ꯂꯩ ꯌꯦꯡꯉꯅꯤ ꯑꯉꯥꯡꯒꯤ ꯄꯣꯖꯤꯁꯟ ꯌꯦꯡꯉꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤ ꯃꯀꯣꯛꯅ ꯑꯣꯟꯊꯔꯒ ꯂꯩꯔꯦ ꯀꯦꯐꯥꯂꯤꯛ ꯍꯥꯏꯔꯦ ꯑꯗꯒꯤ ꯏꯁꯤꯡꯁꯨ ꯐꯖꯅ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯒꯤ ꯁꯥꯏꯖꯁꯤ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯝꯁꯤ ꯆꯦꯛ ꯇꯧꯕꯅꯦꯕ ꯄꯣꯛꯑꯝꯗꯥꯏꯒꯤ ꯍꯞꯇꯥ ꯑꯃ ꯑꯅꯤꯃꯨꯛ ꯋꯥꯠꯂꯤꯉꯩꯁꯤꯗꯀꯣ ꯀꯝꯁꯤ ꯆꯦꯛ ꯇꯧꯕꯁꯤꯗ ꯑꯉꯥꯡꯁꯤ ꯊꯣꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯕꯁꯦ ꯑꯗ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯆꯥꯎꯔꯕ ꯅꯠꯇ꯭ꯔꯒꯅ ꯀꯝꯁꯤ ꯈꯨꯔꯕ ꯀꯝ ꯈꯨꯕꯁꯦ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯀꯥꯟ ꯊꯥ ꯁꯨꯖꯜꯂꯛꯄꯒꯤ ꯇꯧꯕꯁꯤꯗ ꯈꯪꯒꯅꯦꯕꯀꯣ ꯑꯗꯣ ꯀꯝꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯔꯤꯌꯁ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯉꯥꯡꯗꯨ ꯆꯨꯝꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯗꯨꯒꯤ ꯁꯥꯏꯖꯇꯨꯅ ꯍꯥꯏꯗꯤ ꯑꯦꯚꯔꯦꯖ ꯑꯣꯏꯔꯦ ꯀꯝꯁꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜꯒꯤ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯀꯩꯒꯨꯝꯕ ꯏꯁꯤꯡꯁꯤ ꯅꯦꯝꯃꯦꯅꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤ 2-3 ꯂꯩꯔꯦ FIC ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯁꯤ ꯐꯝꯕ ꯅꯠꯇ꯭ꯔꯒꯅ ꯐꯝꯃꯒ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯐꯩꯔꯒ ꯂꯩꯈꯤꯕ ꯃꯀꯣꯛꯅ ꯇꯥꯕ ꯅꯠꯇꯕ ꯑꯗꯨ नत्र आंगांसी याम चावरबा अहानबगे आंगांसी केजी 4 केजी अदुमाइन चावरे अदे कमसी खुरे अदुगुम्बा कंडीशन दे अखोइना नॉर्मल ट्राई तौबदा कानर अदुदे ऑपरेशन अदुम डायरेक्ट तौरान अदु नत्र अदुगा हाइदी अखोइना नॉर्मल ट्राई तौबा कानदसु हाइदी मायाई यौसलकपा 3-4 सेंटीमीटर गुम्बा थोंग हांगबा होरकपसिदा आंगांग मिहुन सोनथरकपगुम्बा आंगांग नाउथी फाइजलकपगुम्बा अदुगुम्बा कंडीशन दसु अखोइ इमरजेंसी दा अदुम सीएससी इंडिकेशन ओय अहानबा अमुक ऑपरेशन तौखरा मतुंगदा नॉर्मल तौबगी चांस लै अदो कईगुम्बा मासे हाइदी अखोइना अदुगुम्बा केस तदी अहानबा ऑपरेशन तौखिबा केस तदी इंडक्शन तौबैना मस थोंग हांगनबा हिदा हापा था सुजलकपदा सिगुम्बा इंडक्शन तौबा खोटपसे करिमता तौबा यादेबको कईगुम्बा मसाना नाबा हौरअगदी आंगांगदुगी साइज तुगा येंगनी अदुगा माने हाना खाइखिरबा मफमसिदा नाब्रा नाबगी साइन लैब्रा हाइबसे अदु अखोइना चेक तौगनेबा कईगुम्बा हाइदी हौजिकी मफम खाइखिरबा मफमसिदा नारे थेंबा कांदा नत्र स्कार टेंडरनेस हाइबा हाना खाइखिरबा मफमसिदा नारे नत्रगना रप्चर तौरमदाइगी ओइरगदि पेशेंट सिदा साइन खरा लाइयबको सोकपा कांदा टेंडरनेस ओइरनी हौजिकी खाइखिरबा मफमसे अदु नत्रगना पेशेंट सिदा टेकीकार्डिया माइ पल्सी वांखलकनेबा अदु ओइरगदा अखोइना नॉर्मल ट्राई तौरुबदा दि डेंजर ओइरनेबा अदु नत्तबदा कईगुम्बा आंगांसिगिसि साइजसि याम चाउद्रे नत्रगना हौजिकी स्कार टेंडरनेस लैत्रे पल्स मागी वाइटल्स लोइना नॉर्मल लैरे अदुगा ngसाइगी नॉर्मलगी हाइदी लाइकर मागी पोजिशन दु लोइना नॉर्मल लैरगदि आंगांसे अदुम नॉर्मल ट्राई तौबा याय।